Hi ma'am, ngasidi ma'am na uti chabiro habado uti chajarage aduga sida sebot ka kari sebot ka yandem ka alu ka ama ngaure ngari ka adu sida bora khara tawre adu sida kitang ama irole aduga sidana kotna ba khara leire adudi matam manghandabida get namjalage uti je pajana fudarage kitang dinang naman like that. Hầu tới mi hơi. Rồi chơi chứ. 이거 먼저 했다. 이거 몇 점 나오면 그냥 씹어. Sidabu uti cha tao mi cái này mình tao chứ uti máu gì thế sẽ có hôm nay thế thế lâu học bao giờ nè thế lâu xem mâm thế đúng có chút cái đi hả Tin của mình ạ. Nasi ikan bagi spesial. Phải cho nó hào rồi hey.
ꯑꯩꯈꯣꯏ ꯁꯥꯏꯅ ꯊꯣꯡꯕꯩꯔꯥ ꯀꯩꯅꯣ ꯃꯩ ꯆꯠꯂꯦ ꯎꯇꯤꯒ ꯏꯔꯣꯝꯕꯒ ꯃꯤꯛꯁ ꯇꯧꯔ ꯇꯣꯠꯁꯟꯒꯦ ꯌꯣꯡꯆꯥꯛꯁꯤꯁꯨ 2 ꯍꯥꯞꯆꯤꯜꯂꯦ ꯌꯦꯡꯒꯦ ꯁꯤꯒꯤ ꯃꯍꯥꯎꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯔꯒꯦ ꯋꯥ ꯌꯣꯡꯆꯥꯛꯁꯤꯁꯨ ꯄꯨꯟꯅ ꯁꯨꯝ ꯁꯥꯏꯖꯟꯈ꯭ꯔꯦ ꯁꯤ ꯃꯍꯥꯎꯁꯤꯗ ꯀꯥꯡꯍꯧ ꯌꯥꯝ ꯐꯖꯅ ꯍꯥꯎ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯑꯣꯛ ꯌꯦꯟ ꯁꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯎꯇꯤ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦ ꯎꯇꯤꯅ ꯃꯍꯥꯎꯔꯦ ꯃꯣꯔꯣꯛꯀ ꯏꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯒ fazla fazla tiền của sức tiền thôi kìa hai cái như thế xí đi rất là hỏi đi luôn bây giờ để nhớ là mình dùng chặt thế trong này mà thâu tổ ấy 이런 거가 우티가 또 잘 싸울 고와 올래
ꯃꯀꯨ ꯀꯣꯛꯀꯦ ꯑꯗꯨꯗ ꯌꯣꯡꯆꯥꯛꯀꯤ ꯃꯍꯥꯎꯒ ꯑꯣꯏꯅꯝꯕꯁꯤꯗꯤ ꯑꯔꯤꯕꯒ ꯑꯣꯏꯔꯦ ꯃꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯆꯥꯗꯕ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏ ꯆꯥꯛ ꯃꯔꯨ ꯑꯝꯇ ꯂꯦꯝꯃꯝꯃꯦ ꯂꯥꯁꯇꯤ ꯕꯣꯔꯥꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯎꯋꯦ ꯐꯖꯅ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯞ ꯆꯥꯔꯒ ꯍꯥꯎꯇꯤꯗ ꯀꯃꯥꯏꯅ ꯆꯥꯔꯦ ꯉꯥꯏ ꯄꯨꯂꯞ ꯆꯥꯁꯤꯟꯈꯤꯕꯅꯤꯅ ꯍꯥꯎ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯊꯔꯣꯏ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯊꯔꯣꯏꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ ꯆꯥꯖꯔꯛꯑꯒꯦ ꯑꯗꯨꯒ ꯎꯇꯤ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯡꯗꯨꯒꯤꯗꯤ ꯉꯁꯤ ꯆꯥꯖꯔꯛꯑꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯀꯃꯦꯟꯗ ꯑꯃꯃꯝ ꯊꯝꯕꯤꯔꯝꯃꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ